ꯅꯪꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯀꯩꯅꯣ? ꯑꯩꯅ ꯑꯍꯣꯡꯕ ꯂꯥꯏꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ? ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯒ ꯂꯞꯅꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯕ ꯄꯥꯝꯂꯤꯕꯁꯦ꯫ ꯅꯪꯅ ꯇꯧꯕ ꯑꯩꯅ ꯈꯪꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯕ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯩ ꯀꯦꯝ ꯍꯥꯏꯔꯛꯑꯅꯨ꯫ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯆꯠꯂꯒꯦ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯂꯪꯖꯁꯅꯨ ꯉꯥꯎꯖꯁꯅꯨ, ꯄꯨꯛꯆꯦꯜꯕꯨ ꯆꯨꯝꯂꯕ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯅꯪꯅ ꯂꯨꯈꯛꯀꯤ ꯀꯣꯝꯅ ꯇꯥꯔꯕꯁꯨ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯒꯦ꯫ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯑꯁꯦꯗꯨꯅ ꯂꯥꯏꯒꯨꯝ ꯂꯥꯠꯀꯦ ꯈꯟꯈꯤꯕꯅꯤ꯫ ꯀꯔꯤ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯅꯣ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯔꯥꯡꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯡꯈꯩ ꯏꯅꯤꯡꯅꯤ, ꯁꯥꯅꯤꯡ ꯃꯐꯝꯗ ꯁꯥꯠꯀꯅꯤ꯫ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯨꯟꯅ ꯈꯜꯂꯨ꯫ ꯀꯕꯛꯀ ꯃꯄꯥꯜꯕꯨ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯍꯦꯛꯇꯦ꯫ ꯉꯁꯤ ꯈꯪꯅ ꯆꯠꯂꯣ꯫ ꯃꯆꯦꯠ ꯈꯨꯗꯤꯡ ꯀꯥꯏꯔ ꯊꯃꯣꯏꯒꯤ ꯃꯃꯤꯠꯇꯅꯤ ꯅꯨꯡꯁꯤꯅ